पाउचदे युम्भम ओइबा मरोइबा पाउ खरा अपडेट तौजरे इंडिया दा Chahisigi Khwaidagi wangna Nongmada Mioi Lakh 3,5,4,2 positive oiraga Lising ani sama sumna ani Leikhidre Covid-19 laisat asigi ani suba web India da Nongmanombagi hengalaktuna haukiba Pung mari asida sahi asigi oina Khwaidagi wangna Mioi Lakh 3,5,4,2 ani positive oiraga laisat asina marum oiduna Mioi Lising ani sama sumna ani Leikhidre ngasi ayu Pung nipal lom tabada Union Health and Family Welfare na thoukhiba data ge matung ina hariba matamasi phawada India ge apan bakan pham case maseng kodiyama lakh yankhima pan lising kuntra sampan hopuga manga yokiba galoinana laisada sina maram oiduna Leikhidaba apan bamasing su lakama galising marfuga mari satu yankhe tare thokkre aduba matamasida laisada sida ki mioi lakama lising undrama pan gi phibam phagalaktuna tongan ba hospital sida gi discharge thoukre Laibak asida Covid-19 laisat asigi Lakliba Tha thiraba phibam asida Maharashtra na Khwaidagi sokalaba state Oire matamasida Maharashtra da mioi Lising homboga taret jamri homboga nipan Covid positive oidana mioi changma homboga nipan Leikhidre Maharashtra gi hek matang da Delhi da matamasida mioi Lising kunga mari satru kuntra ga nipan positive oidana chani nifuga mapan Uttar Pradesh da mioi Lising kuntra humdoi chama sukna taruk positive oidana chama ga marfuga taret Chhattisgarh da matamasida mioi Lising taraga mari Samwa taraga mapan positive oiduna chama ga marfu tranipan Karnataka da mioi Lising kulhumdoi chama yakhi ga nipan positive oiduna chama ga taraga taruk Leikhidre Laibaga si goida laichat asigi ani subu web asina Khwaidagi sokhalaba Maharashtra amsang Delhi da namidangi matamda curfew thambada natana lockdown thambagi thapak su chatari bane harbe state ani asida laichat asi amuk to oikidre bamong da chandokpik sang ainai leitana wangkhalaktuna positive oiba amasung sibagi sang leptana hangalagle Laisirasina Leikhidre miosing mathau maga pangthok da phona badasu khudong chadaba kya mai unare awang nongpak lamdam dasu laichat asigi ani subu web asigi phibam tamna tamna hangalagle Asam da hariba matamasida mioi Lising amaga satruk hompoga manga positive oidana manga Leikhidre Adopa pau amadana Covid matam sida state ki health minister thamdabasi laibak thibane kanba Malim gi wana Khwaidagi tamthiraba laina laichat amok oiriba Covid-19 ki saithing panglingi manung asida state asigi health minister ki pham lokthok khratongan ba health minister am haftana thamliba asi Manipur miyam ki oinade Khwaidagi laibak thiba amane haidalam sang kendra ki intending candidate amasu oiriba lok janasati party Manipur State Unit ki General Secretary Kontrakpam Kanba Midaina Fongdokpada Wafam masing asi lamsang kendra ki manung chandalaiba thourang tauthong aphaiba amadi lamsang thong maninga chingba dalaiba na tabagi sakti walaba miosingda hearing at khudul tambagi khongsat amada Kontrakpam Kanba Fongdokibane Kanba makata na Manipur ki Minister N Birena Miyam ki yaifana papakalakpa thabak thoram singda morally support tawri adubo malim pumbana mayuk naripa Khwaidagi ki naripa laina Covid-19 ki asuk lurapa tanja asida Khwaidagi maru oikraba health minister ki pham asi atopa honorable person amadata sinadana se minister na pashin da thamba asile miyam ka health sector ki marakta asobal hapna pamari amalak na bagi lambi sinba oina thokane hoji asuk luraba tanja asida tongan ba health minister leitaba state ama haibadu thogan bigano se minister na state asigi atai hiram kya dasu mai punana yengsin bada hena kudong chanaba amadi miyam ki ai phana pakidam khanbiraga athobada state asigi tongan ba health minister ama thambiyo Magna makatan aikibada state asi cultural heritage kaya leibaki chawthok jaribane lamdam asigi art and culture ki phajaraba masaksing asi malemgi miyamna sak chonari bane maraga sida Pung nifugani pangi general strike santi oina chtthari MGNREGS 15 Finance Commission Award second installment honorarium of Panchayat functionaries from October 2019 to March 2021 job card holders sing jai phana pakidamak NEF MS Khudakti Chanhalu aina fan thaduk tabage mayukta Manipur ki tampaki district sida Manipur state panchayat parisad ki makada ngarang dage chatharaki Pung nifugani pan ki general struct nga sisu Manipur ki mapum kharata chawna akaiba pikhre kongjanga sigi saruka mo oina ayu ngan badaki ahuna lekai sinda miyamna thoraktuna uwa paijinduna azat awuk sing thingba ki thabak chathake mafam kharatna pradhan jila parisad member amadi MG Narega gi sinmi sing jawna wakan mifam chathake nga sisu tidim tambi ki ulok chanura kaithel mayad lambi da uwa paijinduna Mai thadun asat awsing thinki adu pau adu tabaga nambol police ki person sing thamjil laktuna kongjang loising adu tan khai he Nagalamorom da MU gi offline class touraroi hostel su Thingjinkhre lamdam asida su Covid-19 ki second wave kan khalak panambaram oiduna mioi ka positive oibiki sangguang khalagle asigumba kiningai warpa phiba masi lakpadagi Manipur University ki hanagum pangthok lamba offline classing touraroi hana Manipur University Kanjibur ki register Professor W Chandrababu na order ma thokkre ngasi thokiba order aduda hairibadi ngarang din
Head of Department amadi Directors of the Center gat oirakliba phibam asigi matangda kumna khanakhe madada university asigi offline classing asi anouba order ama thoktriba phawba tawdana pa warip lawrakpane aduba offline class tawdrabasu ngasidagi mairoi sing online class tawnarba wafam mayeksing na yawre amromda Manipur University ki register asina thokiba atop order amada Manipur University ki leiriba hostel sing Covid-19 ki second wave no maram oiduna Thingjinkhre hostel sing da leirba mairoi sing chu maymda hanakhre aire makha tarakpa atopa pau amadana private hospital clinic sing de jun taramanga phawba covid anaba sing leyang bagi ayaba pikhre laiba kasida Covid-19 ki anisubu wave hangalakpa ga loinana Gujarat ta laichat asila ka hena chaitheng pirakliba adugi yenglaga state adugi Leingakna private hospital sing clinic sing nursing home amasung private dispensary kudimakta sahi asigi jun taramanga phawba gi oina coronavirus patient sing leyang chathaba yaragani aina permission pikhre State government ki official amana ngasi fongdokpada matung inda government warip amanawna lawduna khongthang asi paikhalapane Gujarat ki Chief Minister Bijay Rupani na chair lawduna karang leba popanumit ki nubidang waram da pangthokiba core committee ki mifam na warip adu lawkhebane State adu da coronavirus ki case angak papangna engalaklib adu ki yenglaga Gujarat government private hospital clinic dispensary nursing home na singbada covid laisut mayuk narba anabasik layang bayaragani aiba wafam asi lawthokpane aike State government na thadura kiba cherol amagi matung inda Gujarat ta leiriba nursing home sing amasung dispensary sing na makhoi masana Covid-19 positive oiraba anaba sing laying jagi aina state Leingakta ayaba bibi naba hajarakibadi leitri adubo lanai hospital amade clinic sing aduna hiram asida apamba leiragadi mari lenaba district collector sing natraga municipal commissioner sing da athuba matamda pau pharpa yagani aina su government ki statement aduna makhatana khanganke Gujarat government atopu warip amasu lawduna lakliba mathang tha ahongi oina anouba specialist doctor Lounanaba Lounanaba thourang toukhre doctor sing adugi manungda medical officer sing oina tha amada honorarium lupa lakh amaga lising kun gamaga dentist sing oina honorarium tha da lupa lising nifu ayus amasung homeopathic doctor sing oina tha da honorarium ki senpham asi lupa lising kun thramaga oigani anu state government na mayek sing lawthoke Gujarat ki Chief Minister Bijay Rupani na state adugi doctor amasung paramedic sing da state Leingakna Covid-19 laichat muthanarba honariba aduda mapung phana mateng pangchen view anu appeal tawke State government na chalaiba hospital sing da award pa staff sing mention na ba advertisement kaya amasu nauna thokhre state adugi oina class 3 category da leipa outsourcing staff nursing ki thagi salary su Lakliba Tha ahungi oina hanu piramba changdagi hengatuna tha da lupalising kun piragani ainasu government na warip lauke Gujarat ki hospital kudimakta sahi asig mas tarafanga phabuda laikiba phamung masing asi lising nipuga mathoi oikibani madunga side lising umbudara ni panda hengat khrabane Atopa pau amadasu Union Education Minister positive oire Union Education Minister Ramesh Pokhriyal Nishank Jimsakhe sanabita Covid-19 ke positive oire sahi humpuma thoi suraba minister asina hai ma ke positive oiba report phanglaba butung dam hak medical advisor khangna chale ayak ngasi covid positive oire aibasi na khoi da khangale ayak medication lawri amasung aigi doctor singi pautak matung ida dai chtthari handakta ayak contact laikhiba punamak na makoi masa test tawthokpiu ajare haida makna tweet tawkhe mathok da section thourang singak na India ki education minister thabak punamak normal oina pangthokli haida makna makhata khe atopa pau amadaso mioi kundaki hen punba yade hairingai jerakta Oire Irabot MLA oina wasak loubagi haraoba fongdokpada mioi chahum lom hena jak pijakhre Hauzik Manipur da khongjel jangna sandorakliba Covid-19 ki laichat asigi oirakliba phibam yenglaga Manipur Epidemic Diseases Enforcement of Covid-19 Guidelines Amendment Regulation 2021 chanaduna aranba taruk pambiyo singda hanadagi hena fan chawna lawgadabani aila lakthokibagi manung channa imung manung sida luhong kehawba amadi atai thorom sing ayambada mioi kundagi hena punbi yaroi haibagi athingba thambaga loinana athingba si thogaiba tarabadi lupa lising kungi senpham penalty oina lawgari aina lawthokrabasu athingba asigi meyokta phongna thabak tawba yawrakle athingba si thugaiduna thabak tawbagi manung channa High Court of Manipur gi order amagi matungina Wangkai Assembly Constituency ki MLA Oina Wasak Lounanaba khangalakhraba hanagi Minister Thingjinkhre Irabot Manipur Legislative Assembly ki Speaker Y Khemchanna wasak lauke Thingjinkhre Irabot po MLA Oina Wasak lauraba matungda arau temba phongdokpu oina ngarang nubidang MLA ki mayungda mioi kya tinduna arau temba phongdokhe aire harau temba phongdokpa asigi manung channa MLA Thingjinkhre Irabot ki mayungda ngarang nubidang Wangkai kendragi tongan ba mioi chawmhen achouba usap ama pangthokna pijapidak tawke Masida miyamda agak papangdok libadi mioi kundagi henda tinduna tabak thoram pangthok pa yaroi athang basi thugaiduna tabak tawrabadi lupa lising kun phain lawgani aina lawthokraba lawmaker oigadurba MLA amagi mayumda achouba uchapa ma pangthokduna mioi chawmena chak chabagi thabak chtthari aduda sarkar gi mari lainaba authority na
ꯀꯔꯤꯒꯨꯝꯕ ꯃꯤꯌꯦꯡ ꯑꯃꯗ ꯆꯪꯈꯤꯗꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯅꯔꯦ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯣꯚꯤꯗ-19 ꯒꯤ SOP ꯊꯨꯒꯥꯏꯗꯨꯅ ꯁꯛꯇꯤ ꯂꯩꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯃꯗ ꯃꯤꯑꯣꯏ 6 ꯍꯦꯟꯅ ꯇꯤꯟꯗꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯀꯣꯚꯤꯗ-19 ꯒꯤ SOP ꯐꯣꯡꯗ ꯊꯨꯒꯥꯏꯕꯅꯤ ꯂꯣꯏꯅꯅ ꯇꯝꯊꯤꯔꯕ ꯂꯩꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯅꯕꯒꯤ ꯂꯝꯕꯤ ꯐꯥꯠꯄ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯌꯨꯝꯈꯝ ꯏꯔꯥꯕꯣꯠꯄꯨ MLA ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯆꯥꯛꯆꯥ ꯍꯩꯖꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯑꯃꯨꯛ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯔꯛꯄꯗꯒꯤ MLA ꯃꯁꯥꯃꯛꯅ ꯊꯤꯡꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯣꯡꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯑꯔꯣꯏꯕꯗ ꯀꯣꯟꯇꯦꯟꯠꯁ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎ ꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ